ꯄꯥꯃꯦꯜꯗꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯔꯨꯝ ꯊꯨꯞꯅ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯑꯣꯏꯖꯒꯦ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯃꯦꯜꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯟꯊꯣꯛꯇꯕꯤ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯑꯃ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯔꯝꯕꯅ ꯂꯣꯟꯊꯣꯛꯇꯕꯤ ꯂꯩꯔꯥꯡꯗꯤ ꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯄꯤꯔꯥꯡꯒꯤ ꯅꯣꯡꯂꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯉꯣꯟꯗ ꯅꯤꯡꯊꯤꯖꯅ ꯍꯥꯏꯒꯦ꯫ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯁꯦ ꯆꯪꯉꯨ, ꯅꯣꯏ ꯕꯦꯠ ꯅꯨꯄꯤꯗꯨꯅ ꯏꯁꯧ ꯂꯥꯡꯕꯗ ꯂꯣꯏꯔꯝꯃꯅꯤ꯫ ꯍꯣꯏ ꯆꯪꯉꯒꯦ ꯑꯗꯨꯗꯤꯀꯣ꯫ ꯊꯃꯣꯏ ꯑꯃꯒꯤ ꯅꯨꯡꯁꯤꯕ, ꯎꯗ꯭ꯔꯤꯕ ꯊꯃꯣꯏꯗꯨꯒꯤ ꯑꯋꯥꯕ, ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯍꯤꯌꯥꯛ ꯈꯥꯡꯂꯤꯕ ꯂꯩꯔꯥꯡ ꯅꯪꯒꯤ ꯄꯤꯔꯥꯡꯗꯨꯕꯨ ꯇꯩꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯤꯕ ꯊꯃꯣꯏꯗꯨꯗꯤ ꯁꯣꯏꯗꯅ ꯊꯨꯡꯍꯜꯂꯒꯦ꯫ ꯅꯨꯡꯁꯤꯕꯁꯤꯁꯨ ꯃꯃꯤ ꯇꯥꯃꯜꯂꯔꯣꯏꯒꯦꯀꯣ꯫ ꯅꯪꯅ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯀꯥꯡꯁꯤꯒ ꯄꯥꯏꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯞꯄꯒ ꯀꯥꯡꯁꯤꯒ ꯈꯤꯡꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ꯫ ꯑꯁꯦꯡꯕ ꯌꯦꯡꯅꯤꯡꯕ꯭ꯔꯥ? ꯑꯁꯦꯡꯕ ꯌꯦꯡꯅꯤꯡꯉꯦ꯫ ꯑꯗꯣ ꯃꯥꯏꯌꯣꯞꯀꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯏꯇꯣꯝ ꯆꯠꯂꯝꯃꯕ ꯑꯀꯥꯏꯕ ꯀꯌꯥꯅꯤ꯫ ꯅꯥꯏꯇꯣꯝ ꯆꯠꯄ ꯂꯝꯕꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯈꯨꯌꯦꯛ ꯑꯃꯒꯨꯝꯕꯅꯤ꯫ ꯃꯆꯨ ꯌꯥꯎꯗ꯭ꯔꯕ ꯂꯩꯔꯥꯡꯒꯤ ꯂꯩꯅꯥꯒꯨꯝꯅ ꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯗꯤ ꯈꯪꯗꯦꯅꯦ꯫ ꯆꯣꯔꯣꯟ ꯃꯥꯟꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯂꯤꯕꯗꯣ ꯀꯩꯒꯤꯔꯅꯦ? ꯃꯥꯌꯣꯐꯤ, ꯃꯥꯌꯣꯐꯤ, ꯅꯪ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ? ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ꯫ ꯆꯤꯟꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯒꯤ BFꯇꯣ ꯎꯅꯕ ꯊꯣꯛꯎꯁꯦ, ꯌꯥꯕ꯭ꯔꯣ? ꯅꯪ ꯑꯗꯨꯝ ꯊꯣꯛꯎꯔꯣ꯫ ꯑꯩ ꯉꯁꯤꯁꯦ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ꯫ ꯂꯥꯛꯑꯣꯍꯦ ꯉꯥꯏꯍꯥꯛ ꯊꯣꯛꯎꯁꯦ꯫ ꯑꯁ ꯅꯪꯁꯤꯗꯤꯕ꯫ ꯁꯦ ꯆꯪꯉꯣ ꯂꯣꯏꯁꯜꯂꯣ꯫ ꯁꯔꯖꯨ, ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯐꯝꯃꯝꯕꯅꯦ꯫ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯏꯊꯥ ꯊꯥꯖꯗꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅ? ꯊꯃꯣꯏ ꯑꯃꯒꯤ ꯃꯩꯆꯥꯛꯁꯦ ꯀꯔꯝꯅ ꯀꯣꯟꯒꯅꯤ ꯅꯪ ꯈꯪꯕ꯭ꯔꯣ? ꯑꯩꯗꯤ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥꯗꯤ ꯈꯪꯗꯦꯀꯣ꯫ ꯈꯪꯗ꯭ꯔꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯕ ꯎꯠꯂꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯕꯗꯣ ꯎꯈꯤꯗ꯭ꯔꯦ? ꯑꯗꯨꯗꯤ ꯀꯔꯝꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯖꯔꯤꯕꯗꯨꯒꯤ ꯑꯣꯏꯒꯅꯤ? ꯊꯃꯣꯏꯗꯨꯕꯨ ꯈꯨꯗꯨꯝ ꯆꯟꯒꯦ ꯈꯜꯂꯕꯗꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯃꯔꯣꯜ ꯊꯣꯛꯍꯟꯗꯨꯅ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯍꯟꯖꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯅꯨꯡꯁꯤꯕꯁꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯗꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦꯀꯣ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯉꯝꯗꯅ ꯃꯔꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯑꯈꯥꯡ ꯀꯟꯕꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯂꯝꯕꯤꯗ ꯃꯥꯡꯖꯤꯜ ꯊꯥꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯅꯪꯅꯗꯤ ꯈꯪꯗꯦꯀꯣ꯫ ꯅꯪꯒꯤ ꯋꯥꯍꯩꯇꯕꯨ ꯇꯥꯒꯦ ꯈꯟꯗꯨꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯍꯩꯅ ꯊꯦꯝꯕꯤꯕ ꯃꯤꯀꯨꯞꯇꯨꯕꯨ ꯉꯥꯏꯔꯤꯌꯦ ꯒꯝꯆꯥ꯫ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯗꯣ ꯑꯩ ꯒꯝꯆꯥꯗꯤ ꯆꯥꯛ ꯆꯥꯔꯕꯣ? The person you have called is speaking to someone else. You can wait or call again after. ꯑꯗꯣ ꯑꯩ ꯆꯥꯛ ꯆꯥꯕꯩ ꯀꯧꯔꯦ, ꯑꯩ ꯆꯥꯛ ꯑꯃ ꯆꯥꯈꯤꯒꯦ꯫ ꯊꯝꯃꯒꯦꯀꯣ꯫ ꯍꯌꯦꯡꯅ ꯀꯩꯅꯣꯝꯃ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯥꯊꯣꯛꯔꯣ ꯆꯥꯊꯣꯛꯔꯣ꯫
ꯍꯣꯏ ꯏꯇꯥꯎ ꯂꯩꯁꯥꯕꯤ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯌꯥꯝ ꯆꯥꯎꯈꯠꯇ꯭ꯔꯤꯕꯨ ꯀꯩꯒꯤꯅꯣ ꯆꯥꯎꯈꯠꯄ ꯍꯥꯏꯁꯤ ꯀꯩꯅꯣ ꯐꯖꯔꯦ ꯐꯖꯔꯦ ꯕꯤꯌꯣ ꯊꯤ ꯐꯖꯔꯦ ꯑꯦ ꯅꯨꯄꯤ ꯀꯣꯟ ꯋꯥꯡꯒꯅꯨ ꯑꯦ ꯀꯩꯅꯣ ꯅꯨꯄꯤ ꯉꯥꯡꯇꯣꯏꯁꯤꯕꯣ? ꯀꯅꯥꯅꯣ ꯅꯪꯅ? ꯍꯜꯂꯣ ꯍꯜꯂꯣ ꯅꯪ ꯀꯥꯏ ꯂꯩꯒꯦ? ꯑꯩ ꯃꯌꯨꯝ ꯆꯠꯂꯝꯃꯒꯦ ꯑꯗꯨꯒ ꯑꯩ ꯂꯣꯀꯦꯁꯟꯗꯣ ꯊꯥꯔꯛꯑꯒꯦ. ꯑꯗꯨꯗꯤ ꯂꯩꯔꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ. ꯅꯥꯟꯊꯣꯛꯍꯜꯂꯨꯅꯨꯀꯣ ꯐꯖꯅ ꯁꯦꯟꯅꯔꯝꯃꯣ. ꯍꯣꯏ ꯍꯣꯏ ꯊꯝꯃꯒꯦ. ꯆꯠꯊꯣ. 이뱀에 속으로. 그래서 속대요 다모. 이봉아 할라브라. 할래 바보 ꯅꯨꯄꯤ ꯑꯃꯗ ꯀꯔꯤ ꯂꯤꯆꯠ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯆꯠꯂꯒ ꯅꯨꯡꯉꯥꯏꯖꯔꯤꯕ ꯅꯣꯏꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯁꯦ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯝꯇ ꯅꯝꯁꯤꯗꯅ. ꯁꯦ ꯅꯨꯄꯤꯒꯤ ꯐꯤ ꯑꯀꯣꯟꯕ ꯎꯕ ꯌꯥꯗꯕ ꯈꯣꯡꯒ꯭ꯔꯥꯎꯒꯁꯤ ꯂꯧꯊꯣꯛꯁꯦ. ꯁꯦ ꯅꯨꯄꯤꯒꯤ ꯐꯤ ꯑꯀꯣꯟꯕ ꯎꯕ ꯌꯥꯗꯕ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯚꯤꯗꯤꯑꯣꯗ ꯊꯤꯔ ꯂꯩꯕꯅꯤ ꯅꯣꯏ ꯇꯧꯔꯤꯁꯦ. ꯁꯦ ꯅꯪꯒꯤꯁꯨ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯁꯤ. ꯐꯤꯂꯝꯒꯤ ꯁꯤꯟ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯁꯤ. ꯉꯥꯏꯍꯥꯛꯇ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯂꯛꯅꯕꯗꯤ ꯅꯠꯇꯦꯅꯦ ꯍꯥ. ꯚꯤꯗꯤꯑꯣꯒ ꯅꯝꯗꯅ ꯉꯁꯥꯏ ꯅꯣꯏ ꯚꯤꯗꯤꯑꯣ ꯅꯝꯈꯤ ꯐꯣꯟꯗ ꯄꯨꯊꯣꯔꯛꯑꯣ. ꯅꯪꯁꯨꯅꯦ ꯍꯥꯏꯁꯦ. ꯂꯣꯛ ꯍꯥꯡꯉꯨꯁꯦ. ꯃꯇꯨꯡꯗ ꯍꯦꯛ ꯇꯧꯔꯕ ꯑꯩꯅ ꯀꯠꯊꯣꯔꯛꯀꯦ ꯌꯦꯡꯉꯨ. ꯍꯦ ꯑꯗꯨꯒ ꯑꯩ ꯍꯦꯛ ꯎꯕꯒꯅꯦ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕ. ꯅꯄꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯁꯠ ꯄꯨꯈꯠꯂꯣ. ꯆꯠꯂꯣ. ꯅꯪꯒꯤꯕꯨ ꯀꯩꯅꯣ ꯂꯥꯛ ꯂꯣꯏꯔꯦ ꯀꯩꯅꯣꯅꯦ. ꯍꯣꯏ ꯉꯟꯅ ꯂꯥꯛꯀꯗꯕꯅꯤꯀꯣ ꯏꯇꯥꯎ. ꯑꯗꯣ ꯄꯥꯔꯤ ꯍꯣꯏꯗꯗꯤ ꯍꯥꯏꯈ꯭ꯔꯕꯣ? ꯍꯥꯏꯗ꯭ꯔꯤ ꯑꯩꯗꯣ ꯄꯥꯎ ꯐꯥꯎꯅꯒꯦ ꯇꯧꯔꯒ ꯐꯥꯎꯅ ꯉꯝꯗ ꯂꯩꯔꯤꯅꯦ ꯍꯧꯖꯤꯛ. ꯑꯣ ꯑꯗꯨꯗꯤ ꯃꯥꯁꯨ ꯍꯥꯏꯈ꯭ꯔꯣꯅꯦ. ꯍꯣꯏ ꯑꯗꯣ ꯅꯪꯗꯤ ꯉꯟꯅ ꯂꯥꯛꯇꯕ ꯌꯥꯗꯦꯀꯣ ꯏꯇꯥꯎ. ꯏꯇꯥꯎ ꯑꯗꯣ ꯑꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯇꯧꯔꯒꯦꯀꯣ. ꯍꯣꯏ ꯏꯇꯥꯎ ꯊꯝꯃꯦ. ꯀꯩꯗꯧꯔꯒꯦ ꯄꯥꯔꯤ? ꯀꯩꯁꯨ ꯇꯧꯗꯦ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯪꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯍꯣꯠꯅꯕꯗ ꯊꯃꯣꯏ ꯑꯃꯗꯗꯤ ꯌꯥꯝ ꯋꯥꯔꯝꯒꯅꯤꯀꯣ.
ꯊꯃꯣꯏꯗꯨꯕꯨ ꯁꯦꯟꯅꯖꯔꯤꯕ ꯊꯃꯣꯏꯗꯨꯁꯨ ꯌꯥꯝ ꯋꯥꯏ. ꯎꯁꯟꯅꯗꯅ ꯂꯩꯔꯤꯕ ꯊꯃꯣꯏꯗꯨꯗꯤ ꯉꯁꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯛꯇ ꯂꯨꯞꯇꯨꯅ ꯂꯩꯔꯦ. ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯕꯒꯤ ꯄꯥꯛꯇ ꯂꯦꯞꯂꯤꯕꯗꯣ ꯃꯥꯒꯤ ꯃꯇꯦꯡꯗꯩꯅꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ. ꯀꯩꯅꯣ ꯑꯩꯕꯨ ꯄꯥꯝꯗ ꯇꯥꯍꯜꯂꯨ ꯀꯩꯗꯧꯔꯒꯦ ꯄꯥꯔꯦ? ꯁꯦꯕ ꯐꯖꯅ ꯑꯝꯇ ꯍꯥꯏꯔꯨ ꯀꯩꯗꯧꯔꯒꯦ? ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡ ꯂꯣꯠꯁꯤꯟꯗꯨꯅ ꯅꯪꯕꯨ ꯁꯖꯨꯅ ꯍꯧꯖꯤꯛꯐꯥꯎ ꯅꯨꯡꯁꯤꯔꯤ ꯇꯥꯎ. ꯁꯔꯖꯨꯅꯕꯣ? ꯁꯖꯨꯅ. ꯑꯩ ꯋꯥꯁꯦ ꯌꯥꯝ ꯍꯥꯏꯅꯤꯡꯗꯕꯅꯤ. ꯃꯥꯒꯤ ꯑꯋꯥꯕ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯕ. ꯑꯩꯗꯤ ꯃꯥꯒꯤ ꯑꯋꯥꯕ ꯀꯌꯥꯗꯣ ꯎꯔꯨꯔꯦ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯁꯔꯖꯨꯅꯤ. ꯑꯩ ꯃꯥꯌꯣꯛꯀꯤꯗꯁꯨ ꯍꯥꯏꯒꯅꯤ. ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯍꯟꯒꯅꯤ. ꯑꯩ ꯆꯠꯂꯨꯈꯤꯒꯦ. Kanara? Kanano? Kanano? ꯑꯩ ꯄꯥꯔꯤꯅꯦ, ꯈꯪꯉꯤꯕ꯭ꯔꯣ? Oh, khangé. Oh, kay haigадamno? ꯃꯥꯌꯣꯛꯐꯤ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. Kay wano hayone? As kayno, sasat haro kaidarage? ꯃꯥꯌꯣꯛꯐꯤ, ꯅꯪ ꯇꯣꯝꯄꯣꯛꯀ ꯈꯪꯅꯔꯤꯕ꯭ꯔꯣ? ꯑꯗꯣ ꯑꯩ ꯋꯥꯁꯦ ꯐꯖꯅ ꯁꯦꯡꯗꯣꯛꯀꯦ ꯇꯧꯕꯅꯦ. Oh, hairo adum. ꯁꯖꯨꯗꯣ. Sarju kaidarage? ꯁꯖꯨꯅ ꯇꯣꯝꯄꯣꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ. Kayno, Sarjuna? ꯅꯪꯁꯨ ꯈꯪꯖꯤꯜꯂꯣꯅ ꯑꯩꯅ ꯋꯥꯁꯦ ꯍꯥꯏꯕꯅꯤ. ꯇꯣꯝꯄꯣꯛꯇꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨ. ꯑꯩ ꯊꯝꯃꯒꯦ. ꯋꯥꯁꯦ ꯍꯥꯏꯒꯦꯅ ꯐꯣꯟꯁꯦ ꯇꯧꯔꯛꯄꯅꯤ. ꯅꯪ ꯁꯣꯏꯗꯅꯗꯤ ꯇꯝꯃꯨꯀꯣ. ꯊꯝꯃꯒꯦ. ꯀ꯭ꯔꯤꯒꯤꯔꯥ ꯅꯪꯅ ꯃꯆꯤ ꯃꯆꯤ ꯎꯡꯍꯜꯂꯤꯕꯗꯣ? ꯑꯕꯥ ꯋꯥꯈꯜ ꯇꯥꯗꯦꯅꯦ. ꯅꯪꯅ ꯑꯗꯨꯝ ꯇꯧꯕꯗꯣ ꯑꯕꯥ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ? Kaisu taude aba. Aba, ay next month tagi thabakido yarani haye. Ay Imphal la laikrani. Aba mathanta karamna laigani. Ay thabakse changaroige aba. ꯌꯥꯔꯣꯏ, ꯆꯠꯇꯕ ꯌꯥꯔꯣꯏ. ꯏꯆꯥꯅ ꯁꯦꯟ ꯄꯥꯏꯕ.
ꯑꯕꯥꯗꯤ ꯑꯩ ꯂꯩꯇꯕ ꯃꯇꯝꯗ ꯆꯥꯛꯁꯨ ꯆꯥꯗꯦ, ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯑꯗꯨꯝ ꯂꯩꯌꯦ. ꯑꯩ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯑꯕꯥꯗꯤ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯁꯨ ꯂꯩꯇꯦ, ꯑꯗꯨꯝ ꯈꯟꯅꯗꯨꯅ ꯂꯩꯌꯦ. ꯏꯆꯥꯅꯨꯄꯤ, ꯅꯪꯒꯤ ꯑꯃꯥꯅ ꯅꯪꯕꯨ ꯑꯕꯥꯗ ꯁꯤꯟꯅꯔꯝꯕ ꯃꯇꯝꯗ ꯅꯪꯗꯤ ꯄꯤꯁꯛ ꯄꯤꯛꯅ ꯊꯝꯂꯝꯕꯅꯤ. ꯑꯕꯥꯅ ꯅꯪꯕు ꯆꯥꯎꯅꯕ ꯌꯣꯛꯂꯛꯄ ꯃꯇꯝꯗ ꯀꯌꯥ ꯋꯥꯕ. ꯅꯪꯒꯤ ꯑꯃꯥꯅ ꯅꯪꯕꯨ ꯊꯕꯛ ꯑꯆꯧꯕ ꯇꯧꯕ ꯄꯥꯝꯂꯝꯕꯅꯤ. ꯅꯪꯒꯤ ꯑꯃꯥꯅ ꯅꯪꯒꯁꯦ ꯁꯣꯏꯗꯅ ꯊꯨꯡꯍꯜꯂꯨꯀꯣ. ꯅꯪ ꯊꯕꯛꯁꯦ ꯇꯧꯗꯕ ꯌꯥꯗꯕꯅꯤꯀꯣ. ꯅꯤꯡꯊꯤꯖꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ. ꯅꯪꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯁ꯭ꯄꯤꯁꯦꯜ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯣꯏꯅ ꯍꯥꯏꯒꯅꯤ. ꯅꯪꯒꯤꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯒꯅꯤ. ꯃꯥꯕꯨꯁꯨ ꯂꯥꯛꯍꯜꯂꯒꯦꯀꯣ. ꯑꯕꯥ, ꯅꯪꯒꯤ ꯔꯦꯟꯀꯤꯗꯤ ꯍꯥꯏꯅꯈ꯭ꯔꯕ꯭ꯔꯥ? ꯍꯣꯏ ꯍꯥꯏꯅꯈ꯭ꯔꯦ. ꯁꯔꯖꯤ ꯍꯣꯏ ꯃꯅꯥꯛꯇ ꯑꯣꯏꯕꯅꯦ, ꯃꯥ ꯑꯗꯨꯝ ꯁꯤꯟꯈ꯭ꯔꯕꯅꯦ. ꯅꯪ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯔꯖꯨꯕꯨꯗꯤ ꯀꯥꯎꯒꯅꯨꯀꯣ. ꯍꯣꯏ ꯑꯕꯥ. ꯍꯣꯏ, ꯅꯪꯁꯨ ꯆꯪꯉꯣ, ꯎꯪꯗꯨꯅ ꯂꯩꯔꯅꯨ. ꯑꯕꯥ ꯈꯨꯟꯒꯤ ꯃꯤꯇꯤꯡ ꯂꯩ, ꯊꯣꯛꯎꯈꯤꯒꯦꯀꯣ. ꯑꯩꯅ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯅ ꯈꯜꯂꯒ ꯑꯗꯨꯝ ꯊꯝꯕꯤꯌꯣꯀꯣ. ꯃꯁꯦ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯦ. ꯑꯩ ꯎꯕ ꯐꯪꯗ꯭ꯔꯁꯨ ꯈꯨꯗꯣꯜ ꯁꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯌꯣꯀꯣ. ꯑꯗꯨꯒ ꯅꯪꯒꯤ ꯊꯃꯣꯏꯅ ꯂꯦꯞꯄꯤꯕꯗꯣ ꯀꯅꯥꯒꯤꯅꯣ? ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯖꯔꯤꯕꯗꯣ ꯑꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯝꯃꯨ. ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯐꯪꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗ ꯆꯤꯟꯊꯔꯛꯀꯅꯨꯀꯣ.